ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯆꯞ ꯆꯥꯅ ꯈꯪꯗꯕ ꯃꯁꯝ ꯈꯥꯛꯄ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯑꯃ ꯀꯔꯤꯅꯣꯃ ꯆꯥꯗꯕꯒꯤ ꯇꯧꯔꯝꯕꯗꯒꯤ ꯑꯃꯗꯨꯅ ꯐꯥꯔꯒ ꯁꯦꯡꯗꯣꯛꯍꯟꯈ꯭ꯔꯦ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯍꯥ ꯄꯥꯎ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯁꯛ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯨꯝꯃꯤꯗ ꯑꯩ ꯁꯛ ꯐꯖꯔꯦ ꯀꯔꯤ ꯊꯤꯔꯦ ꯀꯔꯤ ꯅꯪ ꯅꯊꯧ ꯀꯔꯤ ꯂꯩ ꯅꯪ ꯅꯊꯧꯗꯤ ꯑꯩꯅ ꯄꯥꯔꯛꯄ ꯄꯥꯎꯗꯣ ꯅꯪ ꯇꯥꯕ ꯀꯣ ꯄꯥꯎꯅ ꯃꯔꯣꯟ ꯑꯃ ꯁꯥꯡꯕꯅꯦ ꯅꯪꯅ ꯑꯃꯨꯛ ꯌꯦꯜꯂꯒ ꯃꯇꯝ ꯂꯩꯇꯦꯅꯦ ꯇꯥꯎ ꯄꯥꯎ ꯁꯨꯝ ꯇꯥꯎ ꯃꯁꯤ ꯆꯥꯏꯔꯅꯤ ꯆꯨꯝꯃꯤꯁꯥ ꯃꯁꯤꯗꯤ ꯆꯥꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯥꯎ ꯅꯪ ꯌꯥꯝ ꯆꯤꯜꯂꯒꯅ ꯆꯥꯛ ꯆꯥꯒꯦꯔꯥ ꯀꯩꯗꯧꯒꯅꯣ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯒꯁꯨ ꯇꯥꯕ ꯑꯗꯨꯝ ꯅꯪꯒꯅꯤ ꯆꯠꯂꯣ ꯁꯤꯡꯖꯃꯩ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯊꯧ ꯂꯩꯇꯕ ꯅꯨꯄꯥ ꯑꯅꯤꯅ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯆꯍꯤ 100ꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯈꯣꯡꯕꯥꯟ ꯂꯣꯂꯥꯡ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯑꯃꯣꯠ ꯑꯀꯥꯏ ꯂꯩꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯈꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯅꯝꯈ꯭ꯔꯦ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯇꯣꯡꯂꯞ ꯇꯧꯕ ꯃꯆꯤꯟ ꯇꯣꯡꯕ ꯃꯌꯥ ꯈꯥꯛꯄ ꯀꯥꯡꯕꯨ ꯃꯧ ꯍꯜꯂꯛꯄ ꯑꯃꯗꯤ ꯍꯜꯂꯛꯄꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏ ꯆꯍꯤ 50ꯗ ꯉꯥꯏꯔꯤꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯇ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯝꯕ ꯅꯨꯄꯥ ꯑꯃ ꯍꯔꯥꯎ ꯂꯨꯍꯣꯡꯕꯒꯤ ꯂꯝꯕꯤꯗ ꯆꯪꯈꯤꯕꯗ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯀꯃꯤꯇꯤꯅꯁꯨ ꯍꯔꯥꯎ ꯈꯦꯈꯥ ꯅꯣꯛꯇꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤ ꯀꯨꯏꯅ ꯄꯥꯕꯗꯤ ꯄꯥꯎ ꯇꯥꯔꯤꯁꯤ ꯅꯊꯟꯗ꯭ꯔꯥ ꯅꯪ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯇꯥꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯤ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ